Bijang tabir ba khwai puno ku MS TV na taram na okshabaga loina Rajesh Kumar na khurumjari ngasigi maroi pauda Chief Minister N Biren na state asigi bureaucrats sing da khul amabu nauna revenue village oida sakhang se pibada ain gi oiba rules sing ngak na chana ba appeal tawkre economically important livestock and poultry diseases with special reference to African swine fever haiba hiramda awareness program pangthokre beneficiary tarada solar gi polam sing yauna laptop printer na sing bayan thokre loina na isana isabu thabak piba ngamna ba hotna si haina MLA T Robindrona haikre apung oy pop lobirisi tarani thoi suba Manipur Legislative Assembly gi hojik chathari ba August House ki nongjumi pham asi nomit mapani chankre ngasi sugnu SC gi MLA K Ranjit na question hour da hankiba star question amagi pakum da house ki leader Chief Minister and Biren hai state asida revenue village listing aniga chatret ni form doi lai state sigi bureaucrats sing na khul amabu nauna revenue village oina sakang se pibada ain gi oiba rules sing nithina ngakna chatnaba appeal tawki Chief Minister na makhata kibada Revenue Department village recognition gi application yakai manga pisilak padak di leire masi recognition pibada lam yumthong musing forest department amadi district council recommendation hill areas na piba approval sing sangi haike ngasi mifamda thamaiban SC gi MLA KS joykisan halakpa wahangi pakumda tribal affairs and hills minister latpo haukip na tribal areas sing chokot anabgi damak union ministry na english sing aniga tarani thoidagi ngasi fawbuda Lupa lak lising ni puga chatret yangkai dasmik ani taret ahum sanction tawrakre haiki MLA case joykisan hangkiba atopa wahangi pakumda social welfare minister haikam dingona Manipur da Anganwadi center lising taramataga chawnga tara lai masigi manungda chamap lising mapan ga chamapan yangkai ni pana man Anganwadi center ni aduga lising amma chawnga yangkai ni thoina mini Anganwadi center ni Khaibaga Lunana Minister na Anganwadi Center ama oinabagi criteria singsu house thamki ngasigi 0R gi matamda khundrakpam HG MLA TS location na life saving antiretroviral therapy ART drug ki mapan tangdun hingliba singa tengnariba awab sing pausia sing da phongli sing highlight tawki asumgi lusingba phakibagi report kamari leinana ukrul SC gi MLA Ram Moivana asumgi leader sing kauduna wari chanaraga state government na pakhatliba khongthang sing makhoida khangenduna leiriba issue singi matangda solution proknaba house ki puning chingchin ki All Tribal Students Union Manipur Achumna State asigi Manipur Hill Areas Autonomous District Council Bill 2021 chana hananaba dabida ngasi numudang waram pung taruk tagi chathaba hokre ban asi hayeng August ki marigi numudang waram pung taruk fawba pung kun marigi oina Manipur gi chingi district khudingda chathagani ban asibu sogatuna amadi asumgi demand bu ikai khumnabo utpo oina Cookie Students Organization More Block nasu ban asi chathaba hokre ban chatharingai charakta miyam sathok chasin tawbiganu ban asi emergency service sing dadi komthokani haina Keso More Block ki General Secretary gi chirolda phongdurli Economically important livestock and poultry disease with special reference to African swine fever haiba hiramda district veterinary office Thobal amadi Kakching na sinduna nomagi oiba awareness program ama Kakching district ki Hianglam makha lekai da pangthokre awareness program haudokpagi thoram aduda Hianglam gram panchayat ki pradhan E Santibala veterinary and animal husbandry services Thobal ki joint director Dr S Vinod Kumari amadi Hianglam GP ki ward member E Syamchoro na singba maru oiba mioi kayana saruk yaki Hianglam gram panchayat manungda leiba ok yen nganu amadi sasan loiba Miyoi kayana saruk yakiba awareness aduda piggery gi
Specialist Dr. R.K. Harsham, Veterinary Officer Dr. N. Mohendra, Veterinary Officer Dr. K. Brajendro, Amadi Veterinary Officer Dr. Gita Yumnamna, Magi Oiba Tuan ba Hiram Singh da Miyam da Kangan ki, Loina Saruk Yakiba, Miyamasu, Resource Person Singh, Oina Saruk Yakiba, Expert Singh da Wahangkia Hangnaduna, Interaction su Tohnaki. Awareness adugi matang da Veterinary and Animal Husbandry Services Tawalgi Joint Director Dr. S. Binod Kumarina Hyanglam Makhalekai area asi handakta African Swine Fever gi case thengnakiba amadi lamdam asigi miyam asi ayamba sasan loiduna imung punaba ngaktana ayamba oibana ngasi gi thoram asi sinbani haiki. Selco Foundation Sustain Plus Amasung Malem A Sustainable Enterprises Private Limited ki Resilient Micro Business Project ki Makha North East Small Finance Bank Bishnupur branch na finance tawraga beneficiary tarada ahanba phase ki oina loan gi kutang da solar gi polam sing yauna laptop printer sinabagi thorum ama ngarang numidang waram Bishnupur Kendra gi khapo sangwam da leiba Nasok Jila Parishad member TH Dilip ki yumda achamba thorum amaga loina na pangthokre Malem gi oina renewable energy bu ningthina khanghanduna mahausa gi khalda kaihandana mai ningthina sinanabagi pandam da beneficiary yankhaida pigidaba adugi manungda ngasi ahanba phase gi oina mioi tara solar panel amro battery laptop amasung printer ngasi gi maru oiba mioi singda sinaki thoram aduda Nasok Jila Parishad member TH Dilip Maitai manager North East Small Finance Bank Bishnupur branch Sangakpam Michael Singh amasung Malem A Sustainable Enterprises Private Limited ki Muhammad Iqbal Ahmed na maru oiba mioi sing oina saryaki. Manipur Pineapple Festival Committee na sinduna lakliba tangteret ki ayuk pung tama matamda Manipur Pineapple Queen Contest 2022 ki screening thamaiban namthalong Muji Layer Community Hall Imphal da pangthuk lagani. Masi grand finale na lakliba tangkunda 25th state level Manipur Pineapple Festival na kihom tharak pachahi mudra manga subagi palan tharonggi saru ama oina Chuchampur district ki ऐतिहासिक ओरबा डॉक्टर कलाम ग्राउंड बुंगलोन हाई स्कूल कैंपस पांथोकनी हारी कक्चिंग डिस्ट्रिक्ट की मनोंग लेरिबा पुमलेन पार्ट की मटांग द सुगुनु असेंबली कॉन्स्टिट्यूएंसी के एमएलए कांगुजन रंजित ना असेंबली द पुथोखिबा पुमलेन पार्ट की मयाई द ngayo fam mayam ama sajilakpadagi wafam asida tata sangba yaba lambi fawba leire haiki wafam yaningdaba phongdoktuna wabai lamkhai dagi sugnu taba lambi thinglure ngasi ayuk anganbadagi hauduna pumlen Young Development Organization PYDO na wabugai dagi sugnu lambi thingbagi khongjang adu ahan bada thongjawda uwa phaijinduna chathaba horakpada waikhong police kambona tankhai ki tungda elangkhang popi mapada muk miam aduna lambi thingba hoki madudasu waikhong police ki kangbu aduna amuk hanna miam adu tankhaibuga loina makhatana lambi thinglaktana ba ngak seduna thamki elangkhang pokpida chathakhiba lambi thingba aduga mari leinana PYDO gi vice president ingam waikom na hai MLA Ranjit na hojik chathariba assembly session asigi July 19 da pumlen party koibada kundareba miyambu lamkhopchen ba amasung pumlen patpu manghanna ba hotna ba mioi kanglup ama oina Manipur gi miyam da uhanna ba hotna khiba thawong adu yamna laibak thibani MLA Ranjit na pumlen pat tata phauba changba yaba lambi leire hai ki wafam aduda paliba Palliba lambi adu sunglai leitaba amakhakni phongdorki yaragadi hoy ba lambi se karam lambi no charana habi ki lambi se karam lambi no masam tan takpio aibu ai kanada tang ani buki mong da masak se tan takpio eko se lambi je khangde ado sing mo mai bi adu ba asina praja me amdos mai na eko se pa si manghan bu da chodai to lo kangbu mane haibu ki eko gi Manipur gi miyam ko holiba adu gumba kanado miyeng do tan khabok pinaba asing bakya ne nang pibio natata ga ne koi tang ohum nei koi mayam ge ba lambi thing ge habdi ogai de gina sugnu buki lambi thing mai phongeng ge koi sansan de ga ne haib na koi press media da de koi kan ma da print media dun thing de koi man phongse ge ble nakal amrom da pumlen paki mapam singda maikai kya dagi noma noma gi mei kya na ngayo pham semduna pat asigi
masak mangsilakle lengak na pat asi kananaba mijeng sangbiu hai na kakching kuno development committee KKDC na lengak buning chingsilakle ngarang amsung asi pumlen pat ki tuan mafam singda kakching kuno development committee gi meo singna paumi singa loinana koina satuna pumlen pat ki urakliba phibam sing punna yengchin minakhi khongchat aduga mari leinana KKDC gi secretary thingnam rishikesh na paumi singda phongdrok pada pumlen pat ki mafam kaya da chahi gi oina lanai mioi kaya na asum ngayok farm Tuna pat asi nomo ki piksilakli MLA Ranjit na pat asida tata fau busang bayaba lambi leire haiki ba adu pat asida PWD gi PMJSY gi lambi leire haiki banate pat asida nongju tha loi khraba matung ningtham tha gi matamda ising kangtharakpa matamda JCB proclaim amadi achou ba gari sing sizinaduna pat asigi sarukta lepalaitana ngayok farm tawbagi thabak leptuna chathari sahi asigi April 15 da Pumlen Pat Development Organization gi kangbu amana Waikong Police amadi Forest gi apunba kangbu amana pat asigi mayaida ngayok pukri taurumbas gidamak proclaim phagale haina mathangi numita pause singda pau phongki wasu leikrabani masina takpari pat asida lanai mioi kana masa gi karigumba khudong chaba kharagi damak sahi gi ngayok farm taunarakpana Pumlen Pat ki pak sauba volume asi nomogi mangsilakli assembly da MLA Ranjit na phongdok kiwa wapam adu Manipur gi nomogi mangsilakli ba wetland singbu kananaba aing asagi kaitharakli bakhal asibu ngakuna thamnanaba wakhalon da thamkiwa wafam ni MLA masagi kananaba natraga PYDO na natraga Pumlen gi akoibada khundaraba mioi amada atamnana tawi haikibanate hainasu Rishikesh na makhatana phongdorokhi Pungmu sawbaduna encroachment tawi natraga adugi area adu tawi habenate whole hoji average da Pumlen gi akoiba se koi ngayok farm sing tawsalakuna koi thumna semba ngayok farm natabada koi leibak proclaim na amadi do JCB na leibak se potlaga na ringpan seme habasi ai sana natraga koi haukiba April gi tang 15 da Manipur gi Daily newspaper da koi tokching isu Lokak Development Organization gi thongi sing na koi Forest Department tawgan police naga tawgan koi proclaim ani pharaga da thana naga lokhiba do AMC hajin banate koi haujuki matamda lenga ki thabak ngaibagi mahutta thabak pibang ngamnaba hotnasi wafam asingasi hata New Second Road leiba mantra salon and spa hangdopagi thoramda athoiba mitung oina saruk yakiba thanga SG MLA Tongbram Robindro na haikibani mahakna haikibada skill development da mijeng sangduna isa gi chanaba simpham amam pairba matamda ing tappa khunai ama oibung amgani lengakna mioi khudingmak thabak piba oithok tabana isana isagi skill khangna chanaba thabak amamam taunanaba hotnabagi tangai fadaba leide lengakna su start up ki scheme kaya hogdoktuna mateng pangba singi mathakta hana piramba subsidy ki bathakta ahenba sempham pinanaba khanaba su laikre haiki lengakna changsilakpa war on drugs ki saruk ama oina Imphal East Police ki kangbo amana ngarang Manipur gi tongan district ani dagi sop case samo humpuda lotuna purakpa heroin powder ni singnaba polam sing amadi explosive device sing phagat kre ngasi Imphal East SP gi conference hall da pangthok kiba paumi singa unaba amada Imphal East ki SPM Pradip na hai ngarang second gi tribal market area da drug puthok pusin tawgadore hai bagi akak naba pau ama phangbadagi mahaki mitjeng makhada additional SP Ops and Herojit amadi OC CDO Imphal East Inspector KH Henry na lusing duna Imphal East Police ke special team ahum amadi nupi police yauna second gi tribal market area da ngarang ayuki pung mapan Makhairom taw matamdagi frisking checking chathaba hoki maduda singnaba nupi ama khamduna check tawbada kilogram ani dasmik tare soinomuki sang oigedaba sop ke samo humpuda haptuna purakpa heroin powder ni jingnaba polam singa loina keypad phone sel oina lupal singbanga amadi Aadhaar card ka phagat pangamki nupi police singna thiba humbagi thabak chathaki maduda RK Paukrou dagi kani kg ama dasmi ahum soinogram trahum doimuki sang oigedaba
heroin ni chingnaba soap case ama kg 3.8 ki chang oigedaba blasting gelatin stick kuntra detonated marfut taruk foot tanipan sangba cortex wire ama chena yomsinduna thamlaba detonator ahum yauba packet taramathoi amadi inchi taruk sangba cortex wire gi akakpa saruk ama mobile phone ani aadhar card amadi cell oina lupa lising maga lupa yangkai pagapungam ki makatana rk paukhurona Haidor pagi matung inna polam sing adu Senapati district ki Wilong Road Construction Agency amada thabak suba yawa masak khangdaba official amana pirambani haibaga loina polam sing adu UG organization gi mioi oigani singnaba singda mamal hengatna yonanabani haiba khangbangamle haina SP na phongdokhi Pagalaba mioi animak Porampat police station na sinakre pagalaba polam sing asi handak pangthokadoriba Independence Day da disturbance pibada sinanaba amadi security force da landabada sinanaba oiramgani singnei haina SP na makhata ki maduna ngasai gi drug si gi makhata ba drug si thiba chalo ganda koina drug na taba explosive oina phamba madudagi koina maji yam important oiba Independence Day na chulapa mamang the explosion gi instances mayam ama leiba maram aduna haiba akoina recover toiba seize toiba items media da haidopagi tangai phataba important oi haibadagi mayam da sumaina thamdu Manipuri Chief Minister na changkhilakliba war on drugs campaign ki sarok ama oina andro dagina takel fawba jaba lambida yu yamna puthok pusin tawre haiba khangbadagi takel youth Brighter Society TYBS na chahi asigi June 18 tagi thasi ama fawda chathok chasin tawa mioi dagi phagalakpa local mad liquor yu liter lising ama chongarom mai thaduna mangan khre hiram asiga mari leinana TYBS ki General Secretary Y Priyamna Pawmising da phongdokhibada khunai asibu manghan bada achouba thodang oi loriba nisha makhal ama oirba yu asi takhel gi oina Thingduna lakpani amaromda yu karbar tawusingna androdagi takhel faw dokpa yaba lambi asida yu hondok honjin tawre haiba khangbadagi laikai asigi mera paibi amadi TYBS ki volunteers sing na section thorang lokhat po oina achat awok check tawduna yamlaba yu asi phagat pangam khibani yugi saitheng imung manung thengnaraktanaba amadi inkhalakliba nahasingbu yugi ifaktagi lep Labna Lenanabidaba society asina amadi Mera Paibina Haiba Kongtang asi Lokat Paga Loina Pagalaba yu sing Maithaduna Mangan Bani Haina Pondoki Sarkar Sang Chiliba war against drugs ki Chatrakba Aina Yadaba Polam Sing Puthok Pusin Tauba Tingnabagi Assam Rifles Kaithen Manvi Battalion na Manipur Police ka Kusam Naduna Sangsin ba Kongjang da Ngarang Bistupur District ki Maibam Lokpaching dagi ama dagi Poppy Sit KG Samri Gani Punit Thoi Phagat Pangam Kre Poppy Sit Sing adu Maleng Kaithe da Lupa Lak Tara Mangarongi Uigani Hari Chapchaba composition amadi value yauba ART Hidak Sing ART Patient Sing da Pangan bidaba asina laingak asina HIVS ka sagon naduna lairiba ART patient singbu nathai bibagi mami ama tarakpa asi thamoi sokningai ni haina HIVS ka sagon naduna laiba mioi singna phongdorli kasampa ta pangthokiba pawmi singa unaba amada patient amana hai hojik manipur da ART hidak phangdabagi achouba issue ama lairiba asina laina asiga sagon aduna laiba mioi singda chauna khudong sadaba amadi khudong thinai orakle amromda first line gi loiduna second line gi hidak chagadaba singna hidak honglamdaida mathau taba test sing tawbigadaba adu tawduna composition khangdaba hidak pisalakba asina tungda kari film oirakani haiba asina wakal pothapam khangdaba ama oire ART medicine ga manai haiduna Sana nabagidama pirakliba hidak asisu hana lisang sitna charaklaba hidak adugi value yowbangamde edal ki chagadaba guli adu angangi guli pirakpa asina value adu yownanaba hotnabada guli ama chagadaba adu guli tara chari nakal amaromda ART medicine pirambasingi maikaidagi su ART medicine ase akaknaba stock oibana composition manaba atopa hidak ti patient masana leijau
हाइनसु फोंदोरकपा असिना सेंथोक लेजदब पेशेंट सिंगदे अवाब मायोकनरे फोंदोकी पोकपदगी HIV/AIDS का लोइनदुना लाक्लबा आंगांग सिंग अमदी मियोय सिंगना हिदाक असि चारगा पुंसी सांगना मसा मऊ फबा मियोय गुमना मौसागी पुंसीदा हिंगनी हायना खलंबा अदु हौजिक ओइबा फिल्म असिना ममी सामलकले लोइनना हिरम असिगी मटांगदा मरी लेनबा डिपार्टमेंट अमदी लेंगाकी मपिया पा ओइबसिंगना ART मेडिसिन गी स्टॉक मपुंग फाना फंगनबियु हायनसु मखा ताखी मध्य प्रदेश गवर्नमेंट ना इन्फ्लुएंशियल हॉस्पिटल बपू सिंह कन्ननब होटनरब्रा हाइबगी कांग्रेस ना हंख्रे जबलपुर हॉस्पिटल मई चापगी थौदोक मयोय निपाल सिकी मदुगी मरमदा थिगतकनी थिगतलिंगै मनोंग हॉस्पिटल खरदा अनाब लौब यारोय हायना ऑर्डर थोकी अदुबु ऑर्डर अदु ngaiak lerga kakthaki मदुगी मरम कांग्रेस ना बीजेपी गवर्नमेंट हंखी ngarang nuda pung 13:38 tarakpada अनाब लौब याररोय हाइबा हॉस्पिटल यांखैनी थोइगी लिस्ट अमा थोकी अदुबु नुमिदांग पुंग 9:40 ताबदा लौथोकी अदुगा अमुक नुमिदांग पुंग 10 मखाई तारकपदना ऑफिशियल सिंगना यंगशिनगनी हॉस्पिटल सिंगना अनाब लौबदा अथिंग बलैती हाइकी मतुंग द चीफ मेडिकल हेल्थ ऑफिसर सस्पेंड ऑर्डर थोलकी किलर हॉस्पिटल सिंगबु रूलिंग बीजेपी गवर्नमेंट कंदुना तमले हाइना कांग्रेस ने मरा सीखिबगा लोइनना असिगुंबा हॉस्पिटल सिंग सेंगुम सोबुगुम लिंखतनरपगी दायित्व कनानो हंकी जवाहरलाल नेहरू ना नेशनल फ्लैग पाइबगी पिक्चर सोशल मीडिया दा थादोरपदगी बीजेपी ना कांग्रेस पु सिधख्रे बीजेपी की वांगलोय संबित पात्र ना हाइकिबदा कांग्रेस ना इशू खुदिंगदा डायनेस्टिक पॉलिटिक्स ओहनलोयदमनी मचु ओमगी फिराल असि लेबाक असिगी मियोय क्रोर चामग कुंठा मंगागिनी मियोय अमना हेक्टर मचु ओहम फिराल असि पाइबंगामी राहुल गांधी पॉलिटिक्स ता यारकलबनी राहुल गांधी ना अतै मियोय दसु तंजा पिगनी खली संबित पात्र ना मखाता ना हाइकिबदा मिचम अमना फिराल असि पाइबदा लेबाक असिबु इकाई खुमनरबनी द्रौपदी मुर्मुबु लेबाक असिगी अहान ट्राइबल प्रेसिडेंट ओइना खनखी बबुसु महाकना सिंथाकी प्राइम मिनिस्टर नरेंद्र मोदी अमसुंग बीजेपी लुसिंगबसिंगना सोशल मीडिया दा मचु अहुमगी फिरालबु मखोगी प्रोफाइल पिक्चर ओइना ओहन खरबगी नोंगम लेरगा कांग्रेस की लुसिंगबसिंग अमसुंग पार्टी ऑफिशियल सिंगना मचु अहुमगी फिरालगा लोयना फोटोग्राफ अमा मखोगी डिस्प्ले पिक्चर ओइना थादोरखिबनी सानाबुगी पाव बर्मिंघम द चथरीबा कॉमनवेल्थ गेम्स 2022 की ngasi tarukni chanba numita India की women's hockey team semi final samangkre ngasi chanakiba pool A gi aroibu match ta Canada bu ohum anida maithio piduna India की women's hockey team na semi final sa changbangam kibani amromda India की weightlifter Laprit Singh na men's 109 kg category the bronze medal fangungam kre hujik fawda India na gold manga yauna medal tarahum doi pangduna taruk subada leiri Australia na gold nipuni thoi silver kunthani thoi bronze kunthani thoi purna medal chama taruk phangduna ahan bada England na gold kuntra taruk silver kuntra mari bronze kunma thoi purna marifu taruk phangduna ani subada leiri aroi bada maroi pa amuhanna chief minister and biren na state asigi bureaucrat singda खुल नौना रेवेन्यू विलेज सखंग से पीबदा आइन की रूल चलनब अपील तौरे इकोनॉमिकली इम्पोर्टेंट लाइफ स्टॉक एंड पोल्ट्री डिजीजेस विथ स्पेशल रेफरेंस टू अफ्रीकन स्वाइन फीवर हिरमदा अवेयरनेस प्रोग्राम पांथोक्रे बेनिफिशियरी तरादा सोलर की पोलम सिंगाउना लैपटॉप प्रिंटर सिंगबा यंथोक्रे लोइनना इशाना इशाबु थबक पीबा ngamnanaba hotnasi haina MLA T Robindrona haikre ngasi gi damak tadi paudam pijama mata solution jare mijeng tabir bu khwai punapu amuk kahna kurumjari